Imphal-Ukhrul, Ukhrul-Imphal helicopter service yaona Juribam Kakching None Farzol Amadi Kamjong District Transport Office ngasi Manipur ge Chief Minister N Biren video conference ki khuthangda launch toukhre karigumba thodok amagi ningai sangdana bathokpa matamda furup ki maming pakshin bagi thabak asi toklasi haina Manipur ge Chief Minister N Biren appeal toukhre ngasi ayuk Chief Minister ge cabinet conference holda cabinet minister amadi MLA khara transport department ki makok thongba official sing yauna pangthokiba helicopter service amadi DTO office sing launch tawbagi thoram aduga mari lainana Chief Minister N Biren hai Manipur gumba chingi lambina hena leiba landslide toina thokanba mafam sing dadi helicopter service asi yamnamak tangai fadaba service ama oirakli makhagi lambida Imphal dagi Ukhrul chatpada changba matam adu atu akai yarko matam dadi aduki matik khudong chadaba mayok nei adubu ngasi ahongwa mamalda miyamgi damak Imphal-Ukhrul Ukhrul-Imphal gi helicopter service launch tawba asina Ukhrul gi miyamda achoba khudong chaba ama piragani Imphal-Ukhrul helicopter service launch tawriba asigi makha tarakpadasu Manipur gi district headquarters sing khaktana natana atei maruiba mafam sing dasu helicopter service leihanaba leingak na honari hauzik salai ba helicopter service asi state na chada kunmanga aduga center na chada Humfutara manga putoktuna chalaibani lamdam asigi topography amadi tangai fadaba asigi yenglaga ani suba helicopter service amasu thamnaba center amadi state ki sierda process toba haure home ministry dagi ayaba piraklaba matung hairiba ani suba helicopter service asisu mathau toba hauragani haukiba chahi manga asida helicopter service ki khudong chaba asi passenger listing kuntra mathoiga chamaga humfumdoi da kanaba fanghankre hena nungaiba pau amana lamdam asida lairiba miyam asi lairabana ayamba oibana helicopter service mamal asi hana lupa listing ahumga chamanga fawba lauramba adu home ministry na ayaba pirakpadagi lupa listing ani dagi lupa listing ani ga chamanga fawba oiragani Manipur helicopter service asi tangai fadaba lairiba asigi maru oiba maramdi Manipur gi leibak laihau asi hom laubana maram oiraga toina landslide thoktuna chatok chasinda apanba kya thokpa asinani Madugi sumathakta medical emergency ama lakpa matamda helicopter service natana atopa pambai amata laiti haina magna phongdoki Chief Minister N Biren makha tana hai khana chainaba ma thokpa matamda khanariba mi ani adugi isuda waina warisin purakna ba khanabiyu phuruk pusinduna hena chauthongna ba sinbiganu Imphal-Ukhrul lambi gi lamlai area da lambi thatuna donation tawriba sisu khudakta lapiyu mathau taba mateng khudingma concern MLA amadi Chief Minister office ta pau phobiduna mateng lobiyu lambi da lakpa gari sing thalaga donation tawba sina lambi chaliba miyoi singda chauna khudong chadaba mayok nahali hainasu Chief Minister N Biren makha tana phongdoki Ukhrul ngasi launch tawbani sidagi machigi matungda khoi Imphal more su ekhoi taunanaba yaunanaba khoi honaribani aduna ekhoi atai jaga sing haibata walhoriba district headquarter khatanatana atai atoba jaga sing dasu khoi masi yohonanaba kan honari communication apps yam tangai phade maru ena Manipur da heli service ki yam maru oi basi kari gino hakan perom saninga su athu khai Ukhrul saninga su mau saninga su jiri saninga su adom paile tamina sorok si dai da pung mari manga ka torka sai sorok ki phagraba sorok ni da matam da adomai to guna tor ko ki helicopter service yam tangai phade na to ko ki tawjogi bani adu ngasi di athu kai ana ye any emergency am yor ko matam da helicopter service na khoi da adu ki mati kana bapire aduna adagi amana lamlai area da makhalamutagi lambi da karida donation tawba khotpa tawbiranu haidana donation madugi tangai phutaba darkar lebasing ayo bisala ga ipi ge haram ni moy amata tawroi aduna Ukhrulgi sininaw sinasu Ukhrulgi sinaw su masa masa asoy ngam khri yaw su ngak na raga issue se maitai ga naga khanare maitai ga dangkhul khanare na chapi deba madu ki concept tu muga koi sense of ke nom taw bude henta maitai ga naga ga khanare maitai ga du ga khanare na taw busima taw bumsi x tu ga khanare na taw si aduga ban taw biri busing ai makhata na security su tawre aduga makhata na moi phata na deba gi taw buni hai adu lambi ram khang da pesa khai ba khotpa du gum su tawroi aduna bando hangtok piro ai lamna mayam dai request of jari